Lakliba tang kanhumdoida pangthokadoriba Ningol Chaokkouba Nangnaba Mayai Lambigi oina potholesing menba Houkhre adubu Hauzik Semjinba asigi thabaki progress asinadi Ningol Chaokkouba mamangda loigani haiba adudi haiba ngamdri. Ningsing Mayai haukiba tang 13 Mayai Lambi apun malupna kaukiba General Strike na maram oiraga tang 19 da Imphal West ki DC gi office da Mayang Lambam Rajkumar na chair lauduna PWD gi engineering contractor amadi Mayai Lambi apun malup ki thawmi singa punna phaminaduna Mayai Lambi asigi mayamna chatnaba yananaba potholesing menba amadi Wahangbam Lekaidagi Kaksing Lamkai Faubagi Lambi asi afaba lambi ama oihanduna reconstruction tauba haina yanakibadagi matam kaktaba General Strike adu handokibani haiduna Mayai Lambi apun malup ki secretary Salam Bizoyna Fongdoraki Ai Sanam Bijoy Singh Mayai Lambi apun malup ki general secretary ngasi si koina Mayai Lambi bu afaba lambian ama oina hadi mayam sanaba yaba lambian ama oina semjananabagi kogi ngarang dagi matam kakna satharakba kogi lambi thimugi khongjanggi sarup ama oina ngasi ji Imphal West ki DC kogi mingoina gasaraganda sa Rajkumar na magi office ta mari leinaba PWD department ki kogi official sing koi contractor sing loinana koi Mayai Lambi apun baluk ki kogi look ki member singa apun mami phamama kogi DC office ki office da ngasi si apun mami phamama pangthoki hairiba mifam asida yamna ajaba mawangda kogi ikai kumnaje ba decision DC na kogi wafam khara tapirakudagi tapirakpa leiki Mayai Lambi asi kogi lagi ba koi Ningol Chaokkouba mangoina na kogi leiriba mayam sanaba yanaba polhol singmenba loinana Mayai Lambi asi waheng lekai dagina Kaksing Lamkai phawda koi reconstruction togina yamna motorable oiba kogi gari fajana thawba yaba lambi ama semnabagi center dagi sanction toropagi si kogi lagliba Wednesday misida soidana tawrak lagin haibagi thajaba pibira pagal loinana ngasi asi lambi ala si semba haunabagi damakta koi pochai thadaba haudinga gi koi balasi khongjangji hangdotaba haiba wa khongjanggi sanction jabani hoji pochai thadabagi ayaba pibira pagal loinana pochai raw material sing asi koi mafam sida thadabire haibatai thadabire aduga makhatana koigi DC masaju masamag yauduna koigi lambian asi koigi fajana semjanana honabada masama haktheng na lakte yengsinbigani haiba wafamsu tapirai adi thabak asi ngasina raw material thadaba loiru matungda hayeng nongambadagi di leptana koigi thabak asi makhatana dum sudagani haibagi thajaba pibirakpadagi koigi Mayai Lambi apun balupna Mayai Lambi asi koigi fajana semjin view haiduna Semjinba semjinba bodam matam kakna Semjinba koigi lambi timugi khongjang ase koigi asigumba yanaba ama leibadagi loop asina koi lambi timugi khongjang ase koi handok sari aduna koi media gi mafamda laukthok sari